pau bizari Kangpokpi district ki Kojim amasung Kotland gi lona ba mafamda sakhangdaba singna ambush torakpada mioi ahum laikhidre manga sokle hari Amadi West Asia gi crisis asina chauba project sing chahi ani thabak lepnaba Niti Aayog na laingak ta khanghankre Kurum jure Noon-Istv pau mereng tabri punamakpu taramnok jure hauzik fob gi marwe pau sing miam da pijari Kangpokpi district ki Kojim amasung Kotland gi lona ba mafamda sakhangdaba singna ambush torakpada mioi ahum laikhidre manga sokle hari thogdogasi ngasi ayuk pung 8 makai henbada thokibani village Kangpokpi district ki Churchandpur da pangthokiba TVA gi conference yauraga gari anida Kangpokpi da halakibana hairi hauzik ngehak ki mamang fawda phangba faw gi reporta laikhidaba singi manungda Manipur Baptist Convention gi general secretary oiramba Reverend B Silho yauri sogliba sing aduna Reverend SM Haupu Reverend Hekai Simte Reverend Kaigolim Reverend Pauthang Pastor Pagou Lelen driver amasung Gomang driver ni asokpa sing manak nakpa hospital da pukatuna laikanakre Hauzik West Asia da thokliba charang na basina pochei pusilakpada sen hen na changba masung construction cost hen galakpana laiba asigi sel thongi phibam da soksilakpa maram na India pumbada paikhaliba choba project sing chahi ahum thabak lepnaba Niti Aayog na lengak ta khanghankre mari leinaba ministry singda hauzik pochei mamal tangkhalakpa import amasung supply chain da apanbana raw material sing fanglaktaba masina maram oraga choba construction project sing chahi ani lepnaba khanghankibani hairi Niti Aayog ki recommendation Asi Prime Minister na miyam da thaulik na sizinanaba yumdagi thabak sunaba sana lepsindanaba amade miraibak ta koiba hantananaba appeal tawkhibagi mangoinanane West Asia gi crisis asina Strait of Hormuz da jahaz fauduna honba yadabadagi malem gi thaugi mamal wangkhalakibadagi laiwa kayada energy gi saitheng mayoknaduna leiribani Ngarang chaurakna ayuki pung tararom tarakpa dwaida Kumbi police station gi manung chanba wangu sanangkhong mayai laikai dagi oinam pisak sahi yangkai gi manga kauba mioi ama ithai varets ke kha thangba Manipur turel gi masama oriba wangu sanangkhong turel da irujaba kongki badagi ising da tasinduna thiba khangdana lerakhiba adu ngasi ayuk pung taredrom tarakpa dwaida Manipur gi maming leraba ising maibana lokhat pangamkhre ngarang numidang athengbada SDRF amadi ising maiba laktuna numidang da iruptuna mioi adu thiba gi thabak chathaki makhata na numidang pung tara makhai Fawba ising maiba amadi lamdam adugi miyam amadi SDRF yauna miyoi oinam pisakki haksang leiramba yai haiba mafam singda thiki makhata na amuk SDRF ki kangbuna motor boat sizinaduna thibagi thabak chathakibada phangbangam khidabani makhata na amuk ngasi ayuk ising maibana iruptuna thibada ayuk pung tareta asiba hakchang oina phangbangam khibani hairi mafam aduda ngarang pau hek phangbaga Kumbi police station gi osina luchingba timama sulakuna numidang athengba fawba mioi adu thibada chauna mateng pangki hairi Lo kumo lo abo club ki bolan te am ta lai trabo ko sa ja wo ke sa kum chop le ni Hauzik pawgi mrakthana ten break ama laujari Dada Ini mati gano ada betamo sigi se next time dina section na laksi laga tham ko bani ne Dada nang se juara habaga amta kidrabo asumna mayam na machal go ngap shan lugum basigi yumasibu aso yan ko ko dabagi next time dina ngap seli next time ti juara habati ngap ko na basem bani zaman technology si na bana concrete ka tok na ba matanda kapang mil amuk ko na angle adli next TMT strength is in the quick Honglagli ba punsigi lambi sida aray ba chaba yaba makai sasinari
aduna hidak langthak kayama sadaba yarakte chasilibasingduna adomgi liverda kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruk ki course ta mingchanbiba yaragani Class 12 pass amasung masagi chahi tara tare tagina kun manga fawbagi manung de leiba naha singna Hotel Imphal by Classic North AOC gi 3rd floor da lengthopiro matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda mayamba mukahanna taramnok chori loina na makhataba pau pizari Teachers Association Manipur International University ga han bachahi gi mifam pangthoptuna association asigi hena mathau tawna na bagi issue kaya khanakre hari mifam asina Professor Asa Sinha bu President Dr. C.S. Sadananda bu Vice President amadi Dr. Chandibai Posang Bambu Secretary oina khankre Lois lakpada hauzik fawbu gi maroi ba pau amuka hanna pizari Kangpokpi District ki Kojima amasung Scotland gi lona ba mafam da sakhangdaba singna ambush torokpada miyoi ahum laikhidre manga sokle hari amadi West Asia gi crisis asina choba project sing chahiani thabak lepnaba niti ayok na laingak ta khanghankre Hauzik fobu ga na di Manipuri pau mutang selo jore mireng tabri ba punamak po mukahanna khurumjari